Imphal East ki khwaitagi maruoiba lambi singi manungda ama oiriba Old Chekon dagi New Chekon Tariba Lambi Sembidabagi Wahouda Meeyamna Lambi Thinjinkhre Public Works Department yauna mari lenaba authority da lambi sembinaba taksilabaso thabakta onthoraktabadagi ngasi nungthildagi mafam adugi club maira paibi amasung Meeyamna lambi ase Thinjinkhibane lambi thingbagi pau fangbadagi Impact News na mafam aduda changsilubada mafam adugi Meeyamna lambi nak yet thatuna nung paisinduna thauri tingduna bora segaiba amadi phanek yan sinduna khongjang changsilamkhi khongjang adugi matangda Citizens Club ki President Naurem Mahendrana lambi asi Jenims Hospital Imphal East DC amasung SP Imphal East ki office tamna chatkigadaba maru oiba lambi amani Asigumba miyamgi maruiba lambi asibu sembidana leiba haibasi miyambu karisu leitana khanbani maramaduna PWD gi official singna lambi semdriba fauba matam kaktana lambi asi thinglagani hairakli Adu matam ijabagi matam je khoi loire sarna tawdawa numitu adu khaktang de haibiu na haijabani maduda tamo tang taraga ni thoigi nungdang sida khoi ward footing de khoi sujarage na commitment pire ai ngasi su phone tawjabani phone du pick up tawiraktre hanjon biraktre khoisauna raba praja punamak se khoina themba ngambagi sakti gi wangmada lakpani da haireba lambi sida government amadi PWD na suni haibiram manira masi subide dab taragadi sudri bhawwa khoi hanba ko leitana mafam mase khoi Thinjin journey haidana laikai Paibi Amadi Club Pull-up in the Subsanjarga, Tabakse, Ontokti Bawa, Magi, any festival Toge, Torito, Masis, the Anna, Meeyamna, Adugi Matata Masing Lam than accident, Meeyamna Tomnina, I could see Lambi Semidri Bawa, Matam Kakta by Koi Banta Organi.